कनो तौ खोलू 48 hours 40 मार्क्स से कहीं कहीं पीब गंभीर मा स्टेटमेंट पीब गंभीर हाइबको अदुना अदगी नुंगाइते नुंगाइते से ngahang siga second ama ani siga ne ma sin ngai thok hengale ba doigi aina ko to pauna बनना मीगी मखादा लेबनिना अदगी आगांगी स्कूल तमबनिना आई दो लेबे ममागी ऑपरेशन से पोचे कुइरबनिना चाम थीने चावरेबको हाइदी वीडियो द उबदा पियसु अखोय सुमुचा हेलो एवरीवन वेलकम बैक टू माय चैनल इसनाउ मैम कमाई तौनरगे मैम पुनमक सोइदना नुंगाय फना लेरमगनेना खले अदु मैम आइना ngasi सेमजरेइबा ब्लॉग सिगी आइगी नहानगी ममांगी ब्लॉग अखुक आइना थांगचगिबदो ममागी हॉस्पिटलाइज होबगी ममा हक्चांग खर नुंगाइतबे ऑपरेशन तौबगी थांगचगिबा ब्लॉग दुगा मैम नुसिबिदुना मैम पुनम ममागी ब्लेसिंग यामना पिबिरे अदुगा मैम फरो 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 ने याम हाइबिरे हाइरपत नतना मैमना हाइदि ममादो मथंगी ब्लॉग त याहोनबिरो ने हाइबदो अदुगी मतंग दै खतंग हाइगे न तौजबनी अदो याहोनबिरो ने हाइबसे अइसे कनो तौरे हाइदि ममास ऑपरेशन तौबो लोरंबगा नुनी लेबगा जुमदगी ऑपरेशन तौरा लोरगा अइसे ममासे डिस्चार्ज तौरे हॉस्पिटल लगी डिस्चार्ज तौरागा निमिनी मतुग ऐसे सिगा थोलकबनी अदुना सिगा थोलकबनीना आई ममा से मखा ताना ब्लॉग पे जावहनबदो याम जावहननिंगबनी अदो आई ngamdre अदगी मयामना ब्लॉग पे जावहनबिरो ना हाइबसे आई हाइदि वखलजे नुगाइद्रेबको हाइदि ममा मयामना हाइसे कमाय जावहनदोइनो आई मयामना हाइसे कमायना केनो तौदोइनो हाइना ओइहनदोइनो ना खनबदको अदो आइना ngasiदी ममादा हागवारी सानरगा हाइरे ममा नंगी केनो तौबगी वीडियो दो आइना थांगले नंगी ऑपरेशन तौबगी दो अदो मयाम पुरुना ममादा यामना हाइदि जामना जांगना नेने दो फरो ममादो फरो हाइना यामना नुसिना ब्लेसिंग मयाम पिबिरे दो ब्लॉग ता वीडियो जावहनबिरो हाइना ममादा हाइ अदुना ममा नुंगाइते न ngamagadi blog video macam tang semaga aina pibiro haina dumaina aina mama da haijarebako adai mama na sukhoi na harau jabire adu mayam mama gi kenu simu ai hak keno tawjake mama na mayam gi damakta haidi hairapodo adu ngatang tamina sebako mayam punama sasing nausing punama loina aibu faroina bol pibirapado nungaire mayamgi pau tabada aisu pele aduna sasing gusu nausing gusu mayam punama sinau punama nada jekdaba jaha jakka mangon ojero siana bol piri baba oro noi busu nada jekdaba awana tadaba oyo hana sarang sidi ai jina asin ikona thang ganadra मैम ओलांगे यामना कनो तौरे हाइदि साथि ओलांगे दुगा कनो सिजु तौना बाइन एना फेन सिजु मुथला थम्मे एना वांगांगसे मखोनजे तारोयना अदो मैम हाइदि ममाना सु हजिता ममाना हाइजरे सिनि एना हाबिसे मासु जारे अदो ममासे हाइदि मयांग दमक्ता मासु हराव हराव ना वहाई खरा हाइजरे को अदो ममाना हारपा वीडियो से हाइदि मोइना वीडियो नंबरगी जामने एक्सपीरियंस लेतबनिना ने हाइदि वीडियो से खतंग मखोनजे खतंग लिकना पिकना ताबनेबको अदो पिकना ताबना अदो मैम खतंग एवॉइड तबु हाइदि खतंग नक्सल लगा ताबिरो हाइदि वारौ जादे कइनेदि खंगदे नको वीडियो नंबर दो खंगदबनिना हाइदि लापना नंबनिना मखोनदो खतंग ताब वातनेबको अदो नक्सल लगा दि ताबने अदो ममासु जाम हरावरे अदि आइसु तसेन हरावरे दुगा ममागी केसे खोचे हाइनि आइना ममांगसु दु वीडियो दा सेंटरना हाइदुनी हाइदि अखोने पिट्रु पिगेदि ममासे मबुसे नारगा तौरेबको मबुसे नारगा तौरे तौबदगी मासे सुमाइना दुम खरा डॉक्टर दा जेंगना खोतना दोइदि जामना तोय तोयने तौरमे तौबदगी मासे अखोइदि खरनी लेरगदि पापा मसांगमदबदगी मागी मबुंग नापसे तौगिद्रेबको हाइदि
ꯑꯗ ꯃꯌꯥꯝ ꯍꯥꯏꯗꯤꯅꯦ ꯃꯥꯒꯤ ꯃꯕꯨꯛ ꯅꯥꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯤꯛꯏꯉꯩꯗ ꯃꯥꯒꯤ ꯃꯕꯨꯛ ꯅꯥꯕꯁꯦ ꯇꯣꯏꯅ ꯍꯧꯔꯒ ꯇꯧꯔꯝꯃꯦ ꯇꯧꯕꯗꯨꯒꯩꯗꯤ ꯃꯥꯁꯦ ꯗꯣꯛꯇꯔ ꯌꯦꯡꯉ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯃꯦꯗꯤꯁꯤꯟꯅ ꯈꯔ ꯐꯥꯊꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯒꯤꯁꯦ ꯐꯔꯒ ꯂꯩꯈꯤꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯈꯔ ꯇꯞꯊꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯄꯥꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯁꯥ ꯉꯝꯁꯤꯟꯈꯤꯗꯕꯗꯒꯤꯅꯦ ꯄꯄꯥꯁꯦ ꯑꯗꯨꯒ ꯃꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯉꯝꯍꯧꯗꯗꯅ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯥꯁꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯈꯨꯗꯛꯇ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯑꯗꯣ ꯃꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯑꯗꯣ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯄꯣꯠꯁꯦ ꯀꯨꯏꯔꯕꯅꯤꯅ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯄꯤꯛꯑꯁꯨ ꯑꯩꯈꯣꯏ ꯁꯤꯃꯨꯛ ꯆꯥꯎꯔꯦ ꯍꯥꯏꯗꯤ ꯁꯤꯃꯨꯛ ꯍꯥꯏꯁꯦ ꯆꯥꯎꯔꯦꯅꯦ ꯑꯗꯨꯒ ꯁꯤꯃꯨꯛ ꯆꯥꯎꯕ ꯃꯆꯥ ꯑꯃꯒꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯅꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯀꯤꯖꯩ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯝꯕ ꯉꯝꯃꯛꯇꯕꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯍꯥꯏꯗꯤ ꯈꯔꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯁꯦ ꯄꯨꯡ 4 ꯆꯪꯅ ꯇꯧꯔꯦꯕꯀꯣ ꯑꯣꯄꯔꯦꯁꯟꯁꯦ ꯄꯨꯡ 4 ꯆꯪꯅ ꯇꯧꯕ ꯑꯣꯄꯔꯦꯁꯟꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯀꯤꯔꯨꯔꯦ ꯑꯗꯩꯗꯤ ICUꯗꯒ ꯊꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯃꯊꯧ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯑꯣꯄꯔꯦꯁꯟꯁꯦ ꯄꯨꯡ 4 ꯆꯪꯅ ꯇꯧꯔꯒ ꯃꯃꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯍꯧꯖꯤꯛ ꯅꯣꯏ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯈꯤꯅꯨ ꯍꯥꯏꯗꯤ ꯂꯥꯏ ꯈꯨꯔꯝꯃꯨ ꯑꯗꯨꯒ ꯑꯥꯐꯇꯔ 48 ꯑꯋꯥꯔꯁꯦ ꯑꯁꯤꯐꯥꯎꯗꯤ ꯅꯣꯏ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯧ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯧ ꯈꯣꯠꯂꯨ 48 ꯑꯋꯥꯔꯁ ꯐꯥꯎꯗꯤ ꯃꯥꯁꯦ ꯀꯩꯝꯇ ꯀꯩꯅꯣ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯃꯥ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯉꯝꯈꯤꯔꯣꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯃꯃꯥꯗ ꯂꯩꯕꯗꯣ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩꯔꯛꯏꯅꯤ ꯑꯗꯨ ꯂꯩꯔꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯃꯠꯇ ꯅꯝꯅꯤꯡꯕ ꯐꯥꯎꯁꯨ ꯐꯥꯎꯗ꯭ꯔꯦ ꯑꯗꯩꯗꯤ ꯋꯥꯈꯜꯁꯤꯒ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯟꯁꯨ ꯈꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯍꯜꯂꯝꯗꯥꯏ ꯃꯇꯝꯗ ꯑꯩꯅ ꯀ꯭ꯂꯤꯞ ꯃꯆꯥ ꯑꯃ ꯍꯥꯞꯄꯛꯄꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯇꯥꯡꯗꯨꯒ ꯍꯥꯏꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯕꯗꯣ ꯍꯦꯟꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯗꯒꯤ ꯃꯔꯛꯇꯁꯨ ꯃꯃꯥꯁꯦ ꯁꯤꯔꯤꯌꯁ ꯑꯣꯏꯔꯨꯔꯦꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯕ꯭ꯔꯤꯊꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯍꯥꯟꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯀꯦꯁꯇ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦल ꯀꯦꯁꯇꯗꯤ ꯁꯤꯖꯔ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯈꯥꯡꯍꯟꯗꯦꯗꯅꯀꯣ ꯑꯗꯣ ꯃꯣꯏꯅ ꯃꯣꯟ ꯈꯥꯡꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯟꯁꯦ ꯈꯥꯡꯍꯟꯗ꯭ꯔ ꯃꯇꯨꯡꯗ ꯃꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯁꯦ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯁꯦ ꯉꯥꯏꯍꯥꯛꯇꯪꯁꯤꯒ ꯁꯦꯀꯦꯟ ꯑꯃ ꯑꯅꯤꯁꯤꯒꯅꯦ ꯃꯥꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯀꯧꯅ ꯇꯧꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯔꯁꯁꯨ ꯗꯣꯛꯇꯔꯁꯨ ꯂꯣꯏ ꯆꯦꯟꯁꯤꯜꯂꯛꯑꯦ ꯗꯣꯛꯇꯔ 3-4 ꯆꯦꯟꯁꯤꯜꯂꯛꯇ ꯅꯔꯁ ꯆꯦꯟꯗꯣꯏꯗꯤ ꯑꯀꯣꯝꯕꯗ ꯃꯥꯒꯤ ꯑꯦꯅꯦꯁꯊꯤꯁꯤꯌꯥ ꯄꯤꯕ ꯗꯣꯛꯇꯔꯁꯦ ꯑꯁꯤ ꯂꯥꯛꯑꯦꯕꯀோ ꯑꯦꯅꯦꯁꯊꯤꯁꯤꯌꯥ ꯄꯤꯕ ꯗꯣꯛꯇꯔꯁꯤꯅ ꯃꯥ ꯃꯣꯟ ꯈꯥꯡꯗꯕꯁꯤ ꯎꯕꯁꯤꯒꯅꯦ ꯃꯣꯟꯗꯤ ꯀꯗꯥꯏꯅ ꯍꯥꯏ ꯑꯩꯅ ꯃꯣꯏ ꯁꯤꯒꯩꯁꯤꯒ ꯕꯦꯗꯇ ꯊꯤꯜꯂꯛꯄꯁꯤꯡꯗꯨꯅ ꯃꯣꯟ ꯈꯥꯡꯍꯟꯒꯅꯨ ꯍꯥꯏꯌꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯕꯀꯣ ꯃꯣꯏꯅꯈꯪꯁꯨ ꯈꯪꯗꯅ ꯑꯁꯤꯗꯤ ꯃꯣꯏ ꯗꯣꯛꯇꯔꯒꯤ ꯃꯔꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏ ꯐꯨꯜ GS ꯇꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯄꯦꯁꯦꯟꯅꯤ ꯑꯗꯨꯗꯨꯅ ꯑꯁꯤꯗꯤ ꯃꯣꯟ ꯈꯥꯡꯗꯕ ꯌꯥꯔꯣꯏ ꯆꯥꯡꯅ ꯃꯣꯟ ꯄꯤꯌꯨ ꯍꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛꯇ ꯑꯣꯛꯁꯤꯖꯦꯟ ꯀꯩꯀꯥ ꯂꯧ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯃꯛꯇꯤ ꯃꯣꯟꯗꯣ ꯈꯥꯡꯕꯗꯒꯤ ꯃꯤꯅꯤꯠ 1.5-2 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯦ ꯇꯞꯅ ꯍꯣꯟꯗꯕ ꯈꯔ ꯉꯝꯃꯦꯕꯀꯣ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯄꯥꯗꯒꯤ ꯍꯥꯏꯗꯤ ꯑꯣꯛꯁꯤꯖꯦꯟ ꯐꯥꯎꯗꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯗꯤ ꯃꯌꯥम ꯆꯪꯅ ꯗꯣꯛꯇꯔꯃꯨ ꯅꯔꯁꯃꯨ ꯀꯧꯅꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯔꯨꯔꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯃꯃꯥꯁꯦ ꯄꯨꯁꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯑꯕꯀꯣ ꯗꯣꯛꯇꯔ ꯔꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯥꯏꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯑꯗꯨꯃꯥꯏꯅ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯅꯦꯕꯀோ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯃꯥꯒꯤ ꯂꯧꯊꯣꯔꯛꯄ ꯃꯇꯨꯡꯗꯣ ꯑꯗꯨꯗꯨꯁꯨ ꯀꯩꯅꯣ ꯆꯥꯎꯃꯟꯕꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯕꯥꯏꯑꯣꯞꯁꯤ ꯇꯧꯕ ꯊꯥꯅꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯊꯥꯍꯟꯈ꯭ꯔꯦꯕ ꯅꯣꯡꯉꯥꯜꯂꯒ ꯕꯥꯏꯑꯣꯞꯁꯤ ꯇꯧꯕ ꯊꯥꯔꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯕꯥꯏꯑꯣꯞꯁꯤꯒꯤ ꯔꯤꯄꯣꯔꯠꯇꯨꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯃꯥꯁे ꯀꯩꯁꯨ थोदोꯛꯄ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯏꯅ ꯆꯤꯡꯅꯗꯅ ꯍꯥꯏꯗꯤ ꯆꯥꯎꯕꯁꯨ ꯍꯦꯟꯖꯜꯂꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯕꯨ ꯍꯥꯏꯅꯦꯕꯀꯣ ꯗꯣꯛꯇꯔꯅ ꯍꯥꯏꯗꯤ ꯃꯃꯥꯒꯤ ꯃꯇꯨꯡꯁꯦ ꯍꯥꯔꯠ ꯑꯣꯏꯕ ꯍꯦꯟꯖꯟꯗꯅ ꯃꯥꯁꯤ ꯃꯅꯨꯡꯗ ꯄꯨꯝꯃꯝꯃꯗ꯭ꯔꯥ ꯄꯠꯂꯝꯃꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯣ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯇꯧꯔꯝꯗꯕ ꯇꯥꯔꯗꯤ ꯈꯔꯒ ꯊꯦꯡꯊꯔꯝꯕ ꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯊꯣꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯍꯧꯕꯗꯒꯤ ꯍꯤꯡꯍꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯅ ꯑꯩꯅ ꯑꯞ ꯇꯨ ꯗꯦꯠ ꯄꯤꯕ ꯉꯝꯗꯕꯁꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄ
ꯀꯨꯏꯅꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤꯗꯤ ꯑꯥꯗꯒꯤ ꯂꯥꯛꯑꯦ ꯑꯥꯗꯒꯤ ꯂꯥꯛꯄꯗꯨꯁꯨ ꯑꯩꯅ ꯃꯃꯥ ꯃꯅꯥꯛꯇ ꯃꯇꯝ ꯀꯨꯏꯅꯁꯨ ꯂꯩꯔꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯂꯩꯔꯛꯄ ꯉꯝꯗꯕꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯅꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒ ꯁꯤꯒꯁꯨ ꯁꯨꯇꯤꯁꯦ ꯈꯔ ꯄꯟꯈ꯭ꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯇꯤꯁꯦ ꯂꯧꯊꯣꯛꯑꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯆꯠꯀꯅꯤ ꯆꯠꯂꯣꯏꯁꯨ ꯈꯪꯗꯕ ꯑꯗꯩ ꯑꯃꯨꯛ ꯗꯣꯛꯇꯔꯁꯨ ꯑꯃꯨꯛ ꯂꯩꯇꯗꯅ ꯗꯣꯛꯇꯔꯁꯨ ꯑꯃꯨꯛ ꯀꯣꯜꯀꯇꯥꯗ ꯆꯠꯂꯨꯕꯀꯣ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔꯁꯨ ꯑꯃꯨꯛ ꯀꯣꯜꯀꯇꯥꯗ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯆꯠꯂꯨꯔꯣ ꯗꯣꯛꯇꯔꯁꯦ ꯉꯥꯏꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯁꯦ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯔꯒ 3ꯅꯤ ꯁꯨꯕꯗ ꯌꯨꯝꯗ ꯄꯨꯔꯛꯏꯅꯤ ꯑꯗꯨ 3ꯅꯤ ꯁꯨꯕꯗ ꯌꯨꯝꯗ ꯄꯨꯔꯛꯄꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯂꯣꯏꯔꯒ ꯑꯩꯅ ꯅꯦꯛꯁ ꯑꯐꯇꯔ 2 daysꯗ ꯑꯩꯁꯦ ꯁꯤꯒ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯁꯨ ꯂꯥꯛꯅꯕ ꯄꯦꯀꯤꯡ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯅꯤꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯇꯥꯡꯗ ꯆꯥ ꯆꯥꯅ ꯑꯞ ꯇꯨ ꯗꯦꯠ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯕꯥꯏꯑꯣꯞꯁꯤ ꯇꯧꯕ ꯔꯤꯄꯣꯔꯠꯁꯤꯁꯨ ꯅꯣꯔꯃꯦꯜ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔꯅꯗꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯃ ꯐꯠꯇꯕ ꯍꯥꯏꯗꯤ ꯀꯦꯟꯁꯔꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯣ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯁꯤꯑꯅ ꯑꯗꯣ ꯃꯥꯃꯛꯇꯤ ꯃꯇꯨꯡꯗꯣ ꯆꯥꯎꯔꯒꯁꯨ ꯈꯪꯗꯦ ꯍꯥꯟꯅꯒꯤ ꯃꯤ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯤꯂꯥꯏ ꯀꯩꯀꯥꯁꯨ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯪꯉꯦ ꯃꯃꯥꯁꯦ ꯆꯦꯛꯑꯞ ꯑꯃꯨꯛꯁꯨ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯗ ꯃꯃꯥꯅ ꯃꯇꯦꯛ ꯑꯃ ꯋꯥꯔꯤ ꯁꯥꯔꯛꯏꯗꯨꯅꯤ ꯃꯥꯁꯨ ꯃꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦꯅ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯃꯥꯒꯤ ꯁꯦꯕꯥꯗꯣ ꯌꯥꯝ ꯇꯧꯅꯤꯡꯉꯦꯕꯀꯣ ꯇꯧꯅꯤꯡꯕꯗꯣ ꯁꯤꯒꯁꯨ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤna ꯑꯗꯩꯗꯤ ꯑꯉꯥꯡꯒꯤꯁꯨ ꯁ꯭ꯀꯨꯜ ꯇꯝꯕꯅꯤꯅ ꯑꯩꯗꯣ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯆꯥꯡꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯃꯥꯒꯤꯗꯃꯛꯇ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯦ ꯇꯧꯕꯤꯕꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯍꯥꯏꯗꯤꯀꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤꯅꯦꯅ ꯈꯜꯂꯒ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯖꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯀꯥꯁꯤ ꯁꯤꯌꯔ ꯇꯧꯔꯒ ꯃꯤꯅ ꯀꯩ ꯉꯥꯡꯒꯗ꯭ꯔꯥ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯄꯤꯕꯤꯔꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯃꯥ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯨꯒ ꯌꯥꯝꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯔꯦ ꯃꯌꯥꯝꯅꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯃꯥꯁꯨ ꯑꯩꯅ ꯇꯝꯕꯗ ꯃꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯅꯉꯣꯟꯗ ꯃꯌꯥꯝꯅ ꯐꯔꯣ ꯍꯥꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯅꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯒꯤ ꯑꯩꯅ ꯁꯣꯝꯗ ꯌꯨꯝꯗ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯨꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯦꯅꯦꯜꯁꯦ ꯈꯇꯪ ꯀꯩꯅꯣ ꯇꯧꯖꯔꯛꯑꯦ ꯑꯗꯨꯒ 1Kꯁꯨ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ 1Kꯁꯤꯁꯨ ꯌꯥꯡꯅ ꯌꯧꯍꯟꯕꯤꯔꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯆꯦꯅꯦꯜꯁꯤꯕꯨ ꯊꯦꯡꯅꯕꯗ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯀꯥꯎꯕꯤꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ